Akasbani Imphal, Wahengbam Rajesh na pau pajari, an beda maroiba pau. Council of Higher Secondary Education Manipur na lauba Class 12 parika hayengdagi hauragani. Punna mahiroi lising kumapan supna humpu mangana parika thagani. Masa maupa na lainaba amasung akoibi khalngak na pandamda nomaijing kudigi chatharakpa Sundays on Cycle Rally ngasi Imphal da pangthokre. Tha sigi tarani thoidagi chatharakiba anisuba North East India Film Festival ngasi kaksing da loisenkre. Nai Delhi Railway Station da miyam nesin na badagi miyoy kaya sikiba kaya mana aso apan nangkiba adu railways na thijen ba hokre amasung Raija madi Union Territory kuntragi tribal jati singna saruk yaba adi mahosop lisingani kunmanga Rashtrapati Draupadi Murmu na ngasi Nai Delhi da hokdokre. Council of Higher Secondary Education Manipur Kosem na lauba Class 12 parikha hayengdagi hauragani. Parikha si matang thagi kuntaruk phawba chathagani. Parikha ayuk pung 10 dagi hauraga nungtil pung 1 phawba chathagani. Parikha asigi yenglaga parikha center singi akoibada sexil thorang lokatle. Parikha asida science stream da mahiroi lising kun chanipan marphudra humdoi, art stream da mahiroi lising tare chatruk kuntharintoi amasung commerce stream da mahiroi chamngan nipu punna mahiroi lising kumapan supna humpu mangana parikha thagani. Parikha asigidamak chingi parikha center kuntranipan amasung tampaki parikha center humbudra mari punna parikha center sama tarani thoida hangdokli. Parikha si niyom chungna pangthokna bagidamak kosemna miyoi ahumna saba flying squad ki team nifunipan semle hari. Hayengdagi haugodoriba council na lauba class 12 parikha amasung thasigi taramapandagi haugodoriba board na lauba class 10 parikha asi mairoi singi oina yamna maru oiba parikha oibana lamdamase leiriba loop singna parikha asi ingna chingna pangthokna honabada mateng pangbinaba All Manipur Students Guardian Organization appeal torli. Cherolamada loop asigi general secretary hai parikha thagadoriba mairoi singna niti niyom ngakna parikha thabiu. All Manipur Recognized Private Schools Welfare Association Manipur nasu parikha thagadoriba mairoi singda yaipa paujel pirakli. Parikha asi ingna tapna niyom chumna pangthoknaba honaminasi parikha asi yekhai thingaidana ningthina pangthoknaba honabada mipung khudimangna sogot-pinaba association asigi secretary na hari. Nomaijing numit kudingi chatharakiba Sundays on Cycle ngasi Imphal gi Takel da leiba Sports Authority of India Sai North East Regional Center na sinduna pangthokre. Cycle gi khongchat adu Imphal gi Sai complex dagi horaga Kangla gi nongchup thangba gate fawba yauraba matung Sai complex ta amuk halaktuna lamthungpham oiki. Thoramadura saruk yakiba traffic control police ki SP Premananda na hai haujik malem gi oina lakliba ahongba kaya asida sel tungi phibam phagat phak natana masa mau phana leiba yamnamak tangai phade. Mahang hai saba thakpa khak semdokpa natana haksang phana leinaba sajel toba haipasisu yamna maru oi. Siri Premananda hai anakpa mapham sing chathok chasin tobada miyamna masa masa gi leiriba gari sing thobagi mahuta cycle thorabadi lam kyada khudong chaba pigani. Imphal Smart City Limited ki Chief Executive Officer T.S. Hari Kumar na phongtok kibada ngalingai matamdagi hauna chathok chasingi pambai amasu oidana lakliba cycle asi matamgi matungina gari makhal kya thorakpadagi sizinarudrabasu cycle thobuna haksang da piriba kanabasing asibu khanglaktuna campaign kaya chatharakliba asi afaba khudamni mahakna hai. Smart City mission makada Cycle for Change haina koi mission amasu package Cycle for Change gi makada koina city da mayamgi app based public bicycle sharing system ama introduced to Germany with 100 cycles and with 20 stations. Anuba laiba koi train si matungina ngasagi koi si health conscious oiner ba adagi environment ki issue lakpa si mayam si dagi mayam su si popular oiba hogale makha ta na koi another 100 cycle ama with another 15 koi cycle station galoina na koi yam tuna government of India gi approval phangna ji koi implementation gi stage da kan chathab hore. Kendra Labour and Employment Mantri Dr. Manchuk Mandaviya nasu Mumbai da pangthokpa Fit India Sunday on Cycle gi khongcha saruk yaki. Fight Obesity haiba hiram da pangthokiba cycle rally adu Gateway of India dagi Girgaon Chaupati phawba chatki. Campaign asi mamang sahi December 22 da Pollution Cup Solution haiba hiram da Bharat pumbada hawdokkibani. Bharat Sarkar ni yanaba amagi matungina Shanti amasung achumba wayel puraknaba political road map sem gani haibigi thajaba Manipur gi kuki emirate tarana thajaba phongdorakli.
MLA tarana sahi tawduna thadorpa cherol amada hai Manipur tholiba irang asina IDP sing yauna miyamna khudong chadba kya mayokna riba asi akaknaba matam amagi manungda loisingani haibagi thajaba phongdorakle Marisuba Khwaraman Ima Kaitel Loop Imphal na hairi Manipura atu matamda sarkar asi hingat anduna iramdam kannaba honagadabani Cherol Amad aduna hai Manipurgi luraba tanphamda Chief Minister pham thadokpa haibasi maram chade MLA sing machoi tabagi thawong thadokadabani Youth Development Campaign Mahatma Seva Ashram Konthokjam Imphal West na sinduna ngasi pangthokre campaign gi saruk ama oina mairoi singi oiba wariang pathokpa saireng thiba amadi yoga upna singbagi changdamnaba pangthokki tungda makok mathang taraba singda mana mathum yenthokki paugi maraktana break ama Nupi singna nupi oibigi anababu lotsinduna thamba thadoklasi Chatliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabata natana free pap smear test breast screening colposcopy amadi thyroid screening lemna yengthokpagi khudong chaba pizari Akupa Marolgidamak, NABH Panglaba American Oncology Institute, Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pawasi Akasbani Imphal Degini Kendragi Information Amasung Broadcasting Mantraloy Amadi National Film Development Corporation ki makhada satarkiba Anisiba Northeast India Film Festival ngasi kaksing de leba Library and Information Center gi auditorium de loisingkre Thasi gi tarani thoide gi satarkiba festival asida Assamese film taruk yauna punna film tara utki Festival asigi non-feature film kangrupta Assamese bilingual film Where Is My Home na best film amasung feature film gi kangruptana oithare Nataki Loisenbigi Thoromda MLA Thongam Biswajit Mayanglamam Rameshwar Thangjam Arun Kumar Amasung IPR gi Commissioner M Joy Sarukyaki Thoromadura Sarukyaki ba MLA Thongam Biswajit hai film da thawai yawa mi singbu pungning thogatpiduna hena magul leba film sing puthoknaba honagadabani manghai Manipur tholiba kangmuki irang asina sel thum yauna lam khudingda sota hale Shri Biswajit na hai Hena thawai yaujaba miyoi adida akhoni hena promotion tawbirakanda hena magul leba film puthokpa miyamna pamna film puthokpaduna hena phai haijabani aina haijabadi film du phati ma phati habigi wapun nati khoi pangba yaba dom pangge film lamda nasi mokta koi sothaba leite khoi handak ku laiba violence na maram morga khoi se drastically khoi leni bapuna maksing se economically oiro amagi oro makhada khoi sathaga leibase laiba khoi whatever tawri phun maksing se khoi gi balsiam Viramana Tauri Posi, which is designed towards the Sokan and White about how Marandi. A very was it about the woman that Tumbaran Malagani, the Wudu Manator about how the economic nice one face. Chayolama Chatarakwa Chote Jati in Puilin Kumai, Bisnupur Jilaki, Lamlan Hupi Kuldangasi Loisin Kre. Tauramadu Kulgi Kulakpana, Chetnabigi Matungina, Chote Tangwai Pakangbada, Tauni Jeraga, Kulgi Pakang Laisagi, Haina Singnaba, Machamamo. Oiningba Pongdok na bayari takpani. Kumayasi Pairen Tada Natki of Chetnabi, Jagoi Isega Loina Pangtoi, Tauromasigi Matangda, Lamlan Hupi Kulgi Kulakpa, How Jatra Chotena Asumna Hai. Sahi Kudingi, Aikoi, Parentagi, Punimagi, Mangoinana, Tawabi Numitaki Hauraga, Nomizing Numita, Aikoi, concentration ba Haidana, Hapta, Manumitare ni Supna, Pangtokpa, Adumakumai, Amani. Kumay asida maruoina alamansing makoina takpiramagi matung ina luhong khonglong bagi thoram khudingmakse hairiba kumay asigi manungda pangthoknabani Sairengba singi apunba lupsal Manipurna sinduna Nomaithem Premananda singna iba Saireng Lairik Loktak Park ki sidaida kauba lairik amangasi Kaksingi Naugdom Bazar Community Hall da phongkre Thoromadura Writers Association Kaksingi President Pokramam Nimai Singh Salgi President Dr. Sagolsem Ibungo Choba Singh All India Radio Imphal gi Program Executive Haigurujam Devendra Sahitya Seva Samiti Kaksingi Hanagi President Yengkom Dhananjay na singba saruk yaki Nai Delhi Railway Station da miyam nesin na badagi miyoy kya ama sikiba kaya ama na asok apan nangkiba adu railways na tizilagani hari. Thogdok asi tizin na bagi damak siyam kiba inquiry committee asida railways ki principal chief commercial manager nursing dio amasung principal chief security commissioner Pankaj Gyangwar yauri. Committee asina thogdok adu tizin ba hawkiba galonina Nai Delhi Railway Station gi video footage pikhalak na ba kangan kre. Thogdok adigi matang da Delhi police na su tizin ba hawkre.
Madagascar ngarang numidang Nai Delhi railway station da mi nesin badagi siba migi masing taranipan sure masigi manungda nupi taramatoi amasung angang mga yauri thogdok adu Rashtrapati Pradhan Mantri Railway Mantri Griha Mantri amasung ngaksel mantri na nungaitaba phongdorakli thogdok adu da laikidraba mioi singi imung manungda Northern Railways na lupa lakh tara amasung kahena sopasingda lupa lakh ani makai khetri puron pinaba laukthokre khara sopasingdana lupa lakh amamam piragani hari mi nesinabegi thogdok aduda laikidraba Bihar gi mioi singi imung manungda Raijadugi Mukhyamantri na lupa lakh ani amasung asopasingda lupa lising yankai piragani haina laukthokre Akasbani Imphal digi pau tabiri Rashtrapati Draupadi Murmu ngasi Nai Delhi da Adi Mahotsav lising ani kun mga hogdokre thoramadu wangang bada Rashtrapati na hai leibak asda leiriba tribal jati singi punsi mahing amasung chanabina leibak asigi kala sanskriti bu hena ina khulalale manghai kumsi sahigi budget da tribal jati singi yaifanabigi sharuk ahum thokna hengatle Rashtrapati na hai tribal jati singi samajiki phibam phagal halaba matam data leibak asi chokot pangamgani Adi Mahotsav asi Bharat Laiba Tribal Jati Singi Pak Chorba Kala Sanskriti Heritage Amasung Semilon gi phibam uthuknaba pandamda pangthokpani Festival asida Tribal Artisan Chatruklom Artist Chamarom Saruk Yabagalonena Food Stall kunmanga hangdoli Mahotsav asida Raija Amasung Indian Territory Kuntragi Tribal Jati Sing Saruk Yari Pradhan Mantri Narendra Modi na hari leibak asigi tongan ba mafam singdagi puthorokpa textile gi potok sing asina leibak asigi kala sanskriti da chawna mami tari Nai Delhi gi Bharat Mandapam da pangthokpa Bharat Text lising ani kun manga da saruk yaraduna Pradhan Mantri na hai farm fiber fabric fashion amasung foreign haiba manglan asi khongjang ama oiduna Bharat ki growth ta hena pakthok choktorakli Bharat asi ngasidi textile amasung atuba phirol sing mapalamda khwaidagi yamna thadokpa leibak singi manungda malemgi oina taruk suba oiri mangnai textile gi lamda Bharat na hojik lupa koti lakh ahum longi polam sing thadokliba asi ingkumja lising ani kuntra phawbuda lupa koti lakh mapan thadokpa ngamnaba pandam thamli tha asigi tara maridigi chatharakiba Bharat text lising ani kunmanga hayeng loisillagani Uttar Pradesh ki Prayagraj ki Mahakumbh da ngasi climate mifam Mukhyamantri Yogi Adityanath na hawdokre thoramadu wangang bada Mukhyamantri hai hawjik thenariba samasya kayamarum asi thigaluba matamda climate change ka chawna mari leinai hawjik sanabagi pau Mangsatabam Premananda dagi Taratare Suba Manipur State Leaking asi Lamlong Thongkong Artificial Turf Ground da sanakiba match da Nakona Klasa kaina upanjal ahum sino da thoiki atoba match amada Sangai Hairogna Neroka FC upanjal ama sino da thoiki Sagolmang Ground da sanakiba match da Traw amasung Milan FA panjal amata chanadana draw oiki ground achimakta da sanakiba atoba match amadana Neshuna YOSC bu panjal taruk sino da thoiki Langthawal Public Ground da chathariba Taranithoi suba T20 Manipur Veteran Cricket Tournament ki ngasi sanakiba match singda Napsa Kha Imphal na BSC Team B bu wicket tarada thoiki atoba match amada Cyclone Thangoi bana BSC Team A bu run marifuni panda thoiki ani suba MNCA Women's Under 15 One Day Trophy gi ngasi sanakiba match da PTRC Pasoina YPHUC Lalambung bu run chama marifutara humdoi da thoiki Mapan suba MNCA W Pralahada NW Ramananda Elite Tournament ki ngasi sanakyo match da Cyclone Thangoi bana KCC Kongbo Bazar bu rancha makuntrani panda thoiki mari suba MNCA Boys Under 14 Tournament ki ngasi tongan playground da sanakyo match singda RCA Lilongna SDCC Sagolban Salam Laikai bu wicket ni panda NCA Nambolna PCC Mayakoi Bibu ran kuntrani panda YUCC Kwakaitel Moirang Purelna Yal Thobal Laisang Thembu ran tarani panda CYSA Khangapona CCK Khongwanbu wicket ani da thoiki Rajesh Thagachari Premananda Aroibada Maruiba Pau Council of Higher Secondary Education Manipur na Loba Class 12 Parikha ahengdagi hauragani punna mahiroi lising kumapan sumna humpu mangana parikha thagani Masa mau phana leinaba amasung akoibagi khal ngangnaba pandamda nomaijing khudingi chatharakpa Sundays on Cycle Rally ngasi Imphal da pangthokre Tha asigi tarani thoidagi chatharakiba anisuba North East India Film Festival ngasi kaksing da loisin kre Nai Delhi Railway Station da miyam nesinabadigi mioi kaya sikiba kaya mana asok apan nangkiba du railways na tijinba haukre amasung Raija amadi Union Territory kuntragi tribal jati singna saruk yaba Adi Mahotsav lising ani kunmanga Rashtrapati Draupadi Murmu na ngasi Nai Delhi da haudokre Paulo jare